ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ꯫ ꯁꯣꯛ 1993-1992 ꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯛꯄ ꯋꯥꯔꯤꯅꯤ ꯀꯣ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯦ ꯅꯨꯡꯁꯤꯅꯩꯀꯣ꯫ ꯑꯩ ꯅꯨꯄꯤꯁꯦ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ꯫ ꯏꯟꯗꯣꯝꯆꯥꯁꯤꯒ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯁꯦꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ꯫ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯑꯩꯈꯣꯏ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯥ ꯃꯥꯟꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯥꯁꯤꯅ ꯁꯥꯟꯅꯕ ꯃꯤꯅꯦꯕ, ꯁꯥꯟꯅꯔꯣꯏꯅꯦꯕ꯫ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯦꯀꯣ꯫ ꯑꯗ ꯆꯦꯟꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯦꯟꯕꯁꯦ ꯆꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯈꯥꯡꯁꯤꯗ ꯒꯥꯔꯤꯁꯦ ꯌꯥꯔꯛꯇ꯭ꯔꯕ꯫ ꯑꯗ ꯒꯥꯔꯤꯁꯦ ꯌꯥꯗꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯁꯤꯅꯀꯣ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯗꯀꯣ ꯃꯇꯝꯗꯨꯗ ꯄꯥꯎꯁꯦ ꯐꯥꯎꯅꯔꯒ ꯂꯧꯕ ꯂꯥꯛꯍꯜꯂꯦ꯫ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯗꯣ ꯒꯥꯔꯤ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗ ꯒꯥꯔꯤ ꯃꯆꯥꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ, ꯑꯗꯣ ꯇꯣꯡꯐꯝꯗꯣ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯊꯩꯐꯝꯗꯣ ꯆꯦꯟꯕꯒꯤ ꯊꯩꯐꯝꯗꯣ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕꯁꯤꯅꯀꯣ ꯑꯩꯈꯣꯏ ꯊꯅꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯦ꯫ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦꯀꯣ, ꯃꯁꯥ ꯌꯥꯅꯔꯒ ꯂꯨꯍꯣꯡꯉꯦ꯫ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯒꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗꯒꯤ ꯑꯩꯈꯣই ꯏꯟꯗꯣꯝꯆꯥꯁꯤꯅꯀꯣ ꯃꯥꯁꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯩꯌꯦꯕ꯫ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯐꯪꯖꯔꯛꯄ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ, ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯛꯑꯦ꯫ ꯅꯨꯄꯤꯁꯦ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯃ ꯃꯁꯛ ꯐꯖꯕꯒꯤ ꯅꯨꯄꯤꯁꯤꯃ ꯌꯥꯝ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯊꯤꯖꯤꯜꯂꯛꯄꯒꯤꯅꯤ, ꯑꯗꯨꯒꯤ ꯐꯖꯕ ꯊꯤꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ, ꯃꯥꯒꯤꯁꯤꯅ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯄꯪꯀꯣꯏꯗ ꯀꯣꯏꯕ, ꯍꯅꯨꯕꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯊꯤꯕꯤ ꯑꯣꯏꯒꯦꯔꯥ ꯐꯖꯕꯤ ꯑꯣꯏꯒꯦꯔꯥ, ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯄꯪꯌꯥꯗ ꯌꯥꯕ꯫ ꯑꯩꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ, ꯋꯥꯍꯩꯁꯤꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯑꯣꯏꯔꯦ, ꯂꯝꯆꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯐꯖꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗꯕ ꯂꯝꯆꯠ ꯐꯖꯗꯕ ꯃꯤ ꯑꯃꯅꯦꯕ꯫ ꯑꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯦ, ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯐꯝꯃꯦꯕ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯍꯤꯡꯕ ꯉꯝꯅꯕ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯑꯃ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯩ꯫ ꯗꯨꯀꯥꯟꯁꯦ ꯐꯝꯃꯤꯉꯩꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯇꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯈꯪꯉꯦ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯨꯒꯤ ꯑꯩꯈꯣই ꯍꯤꯗꯥꯛ ꯌꯣꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗ ꯁꯤꯗ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦꯅ ꯃꯥꯅ ꯀꯧꯕ ꯆꯠꯂꯨꯕ꯫ ꯑꯗ ꯀꯧꯕ ꯆꯠꯂꯨꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦꯗ, ꯍꯤꯗꯥꯛ ꯌꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯍꯥꯒ ꯅꯠꯇꯦ, ꯑꯗꯨꯝ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯍꯟꯕꯀꯣ, ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯟꯕ ꯑꯍꯟ ꯀꯣ꯫ ꯑꯗꯨꯝ ꯍꯤꯗꯥꯛ ꯌꯣꯜꯂꯤꯅꯤꯅ ꯆꯨꯝꯅ ꯍꯤꯡꯅꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯅꯤ, ꯂꯩꯇꯗꯅ ꯌꯣꯜꯂꯤꯅꯤ, ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯁꯨ ꯂꯩꯀꯣ꯫ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯇꯁꯦꯡꯅ ꯏꯔꯥꯡꯁꯨ ꯈꯔ ꯇꯧꯕꯀꯣ, ꯅꯨꯄꯥ ꯅꯍꯥꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡꯒꯣ ꯍꯦꯡꯉꯥ ꯇꯧꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯫ ꯃꯣꯏꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ, ꯃꯥ ꯁꯥꯎꯅꯤꯡꯉꯁꯨ ꯃꯥ ꯏꯀꯥꯏꯌꯦꯕꯀꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕꯅꯤꯅ ꯃꯥ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯔꯦ, ꯏꯟꯗꯣꯝꯆꯥꯁꯤꯅ ꯋꯥ ꯍꯥꯏꯔꯦ, ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯨꯀꯥꯟꯂꯣ ꯑꯉꯥꯡꯉꯣ ꯑꯩ ꯉꯝꯗ꯭ꯔꯦ, ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯂꯥꯛꯑꯣꯅ ꯃꯥꯁꯦ ꯍꯥꯏꯔꯦ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯅꯨꯄꯥꯅ ꯐꯖꯅ ꯉꯥꯡꯉꯛꯇꯕ ꯍꯥꯏꯇꯥꯔꯦ, ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯆꯠꯂꯣ ꯀꯩꯅꯣ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯂꯥꯛꯀꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒ ꯉꯥꯡꯉꯛꯄꯁꯤꯗ ꯃꯥꯁꯦ ꯈꯨꯝꯗꯤ ꯌꯥꯝ ꯈꯨꯝꯅꯤꯡꯉꯦ, ꯑꯗꯩ ꯁꯥꯎꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯦ꯫ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯒ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯑꯗ ꯂꯩꯕꯗꯒꯤ ꯂꯥꯛꯑꯦ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯦ, ꯃꯥꯅ ꯂꯥꯛꯑꯦꯅ ꯃꯥꯅ ꯂꯥꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯇꯕ, ꯈꯠꯅꯕ ꯍꯧꯕ, ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯒꯤ ꯐꯨꯕ ꯍꯧꯔꯛꯑꯕꯅꯤꯅ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯕꯤꯗꯣ, ꯑꯗꯩ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗꯒꯤ ꯐꯥꯎꯗꯣꯛꯑꯒ ꯃꯥꯁꯦ ꯍꯦꯛꯇ
ꯆꯦꯜꯂꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯦ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯝꯖꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯔꯣꯏꯒ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯩ ꯍꯦꯛꯇ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯀꯣ ꯃꯥꯁꯨ ꯀꯟꯅꯒ ꯆꯦꯜꯂꯦ ꯑꯗꯒꯤ ꯑꯋꯥꯡꯕ ꯄꯜꯂꯤꯒꯁꯦ ꯍꯦꯛꯇ ꯆꯣꯡꯉꯒ ꯀꯥꯜꯂꯒ ꯏꯟꯗꯣꯝꯆꯥꯁꯦ ꯆꯦꯜꯂꯛꯑꯕ ꯌꯨꯝ ꯌꯧꯅꯕꯀꯣ ꯌꯨꯝꯁꯤꯒ ꯗꯨꯀꯥꯟꯁꯤꯒ ꯈꯔꯗꯤ ꯂꯥꯞꯅꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯗꯤꯀꯣ ꯄꯜꯂꯤꯒꯁꯦ ꯀꯥꯟꯕ ꯉꯝꯍꯧꯗꯗꯅ ꯑꯗꯨꯝ ꯇꯨꯔꯒ ꯂꯩꯍꯧꯋꯦ ꯍꯥꯏ ꯑꯗ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯩꯈꯣꯏ ꯄꯥꯎ ꯇꯝꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯦꯕꯀꯣ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤꯗꯣ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦ ꯏꯟꯗꯣꯝꯆꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯁꯨꯀꯣ ꯃꯥꯅꯤ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯄꯤꯛꯏꯉꯩ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦꯀꯣ ꯁꯤꯅ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯕꯩ ꯄꯥꯎꯁꯦ ꯑꯗꯨꯝ ꯈꯪꯉꯕ ꯅꯍꯥꯟꯋꯥꯏ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦꯀꯣ ꯍꯣꯜꯗ ꯁꯤꯅꯦꯃꯥ ꯌꯦꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯊꯥꯅꯔꯝꯃꯦ ꯍꯥꯏꯕ ꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯔꯕ ꯏꯟꯗꯣꯝꯆꯥꯁꯤꯅ ꯇꯥꯕꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏꯅ ꯑꯩ ꯐꯥꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯂꯩꯔꯕꯅꯤ ꯃꯆꯥ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯅꯤꯡꯕꯒꯤ ꯏꯟꯗꯣꯝꯆꯥꯁꯦ ꯁꯤꯡꯉꯒ ꯂꯩꯔꯦ ꯑꯗꯩ ꯁꯤꯡꯉꯒ ꯂꯩꯕꯗꯒꯤ ꯃꯥꯅ ꯍꯣꯜꯁꯤꯗ ꯆꯠꯂꯒ ꯃꯥꯁꯦ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯁꯥꯎꯅꯤꯡꯕꯩ ꯃꯌꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯩ ꯃꯌꯥꯏꯅ ꯃꯥꯁꯨ ꯆꯠꯂꯦ ꯑꯗꯣ ꯍꯣꯜꯁꯤꯗ ꯆꯠꯂꯒ ꯃꯥꯁꯦ ꯉꯥꯏꯔꯦ ꯅꯣꯡꯒꯁꯦ ꯑꯗꯨꯝ ꯆꯨꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯁꯨ ꯌꯥꯝ ꯄꯤꯛꯏ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯄꯤꯛꯏꯕ ꯃꯇꯝꯅꯦꯕꯀꯣ ꯍꯣꯜꯁꯤꯅ ꯑꯣꯟꯅꯔꯝꯃꯕ ꯏꯟꯗꯣꯝꯆꯥꯅ ꯉꯥꯏꯔꯤꯕ ꯍꯣꯜꯁꯤꯅ ꯑꯃ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯍꯣꯜꯁꯤꯅ ꯑꯃ ꯑꯣꯏꯔꯝꯕ ꯏꯟꯗꯣꯝꯆꯥꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯍꯜꯂꯛꯑꯦꯗꯅꯀꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯔꯦ ꯁꯤꯃꯁꯨ ꯂꯩꯔꯦ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯕ ꯍꯧꯔꯛꯑꯦ ꯏꯟꯗꯣꯝꯆꯥꯁꯤꯒ ꯈꯠꯅꯕꯗ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯑꯁ ꯃꯥꯅ ꯇꯧꯖꯔꯤꯁꯤꯕꯨ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯅ ꯃꯥꯅ ꯅꯣꯡꯃ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡꯁꯤꯡ ꯃꯆꯥꯁꯤꯡꯁꯤꯅꯒ ꯄꯤꯛꯏꯉꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯃꯥꯁꯦ ꯃꯄꯥꯝꯁꯤꯗ ꯆꯠꯂꯒ ꯃꯄꯥꯝꯁꯤꯗ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯔꯛꯑꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯁꯤꯡꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯤ ꯈꯣꯠꯃꯜꯂꯦꯅ ꯁꯥꯎꯔꯒ ꯉꯥꯡꯅꯔꯦ ꯃꯇꯝꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯑꯉꯥꯡ 2 ꯁꯨꯔꯦꯕꯀꯣ ꯑꯍꯥꯟꯕꯩ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯀꯣꯟꯕꯒꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯉꯥꯡꯅꯔꯀꯥꯟꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯤꯗꯀꯣ ꯀꯀꯥꯁꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯥꯅ ꯐꯨꯔꯤꯕ ꯑꯣꯠꯂꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯑꯣꯠꯂꯦ ꯍꯥꯏꯕ ꯑꯣꯠꯂꯤꯕꯁꯦ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯌꯨꯅ ꯂꯥꯜꯂꯦꯅ ꯍꯥꯏꯖꯍꯟꯕꯖꯥꯅꯤꯗ ꯍꯥꯏꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯏꯟꯗꯣꯝꯆꯥꯁꯤꯗ ꯂꯥꯜꯂꯦꯅ ꯍꯥꯏꯖꯍꯜꯂ ꯃꯥꯁꯦ ꯑꯃꯨꯛ ꯂꯩꯔꯒ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯀꯠꯂꯛꯑꯕ ꯍꯥꯏꯗꯤ ꯁꯤꯡꯅꯔꯕ ꯅꯣꯏꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯃꯤ ꯀꯧꯔꯒ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯅ ꯅꯪ ꯂꯩꯔꯁꯨ ꯌꯥꯏ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯅ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯏꯟꯗꯣꯝꯆꯥꯁꯦ ꯑꯍꯥꯟꯕꯗꯁꯨ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯩ ꯅꯨꯄꯤꯅꯕꯨ ꯃꯄꯥꯝꯗ ꯍꯟꯖꯟ ꯆꯠꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ ꯏꯟꯗꯣꯝꯆꯥꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯍꯤꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯁ꯭ꯋꯥꯏꯗ ꯐꯝꯕꯗꯒꯤ खितꯪ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯂꯝ ꯑꯃꯗꯀꯣ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯅ ꯂꯩꯔꯤꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯦ ꯁꯤꯒ ꯊꯪꯅꯕ ꯂꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯚꯔꯥꯗ ꯂꯧꯔꯒ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯦ ꯃꯣꯏꯁꯦ ꯑꯗꯩ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯗꯒꯤ ꯑꯃꯨꯛ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯥꯎꯈꯠꯅꯕ ꯀꯔꯕꯥꯔꯅꯤꯗꯅ ꯗꯨꯀꯥꯟ ꯐꯝꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯋꯥꯏꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯔꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯦꯡꯅꯕ ꯄꯪꯀꯣꯏꯗ ꯀꯣꯏꯕꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗ ꯀꯣꯏꯕꯁꯤꯗ ꯅꯣꯡꯃ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯄꯖꯥꯠꯅꯤꯗ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯟ ꯆꯥꯅꯁꯦ ꯃꯣꯏ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯕꯗꯨꯗ ꯇꯟ ꯆꯥꯅꯁꯦꯅ ꯍꯥꯏꯔꯕ ꯍꯣꯏ ꯆꯥꯅꯁꯦꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯏꯟꯗꯣꯝꯆꯥ ꯅꯨꯄꯥꯁꯦ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯕ ꯑꯗ ꯏꯟꯗꯣꯝꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯗꯨꯀꯥൻ ꯄꯔꯦꯡꯁꯦ ꯇꯟ ꯆꯥꯅꯁꯦ ꯍꯥꯏ ꯑꯗꯨꯅꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯗꯨꯀꯥꯟꯁꯦ ꯂꯣꯟꯁꯤꯜꯂꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯇꯟ ꯆꯥꯗꯣꯏꯅꯤꯅ ꯀꯨꯝꯍꯩ ꯑꯃꯒꯤꯅꯤꯀꯣ ꯑꯗ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯦ ꯄꯨꯜꯂꯦꯀꯣ ꯃꯌꯥꯝ ꯇꯟ ꯍꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ खितꯪ ꯂꯥꯡꯕꯣꯏ ꯀꯩꯕꯣꯏ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯁꯦ ꯀꯥꯏꯅꯀꯣ ꯃꯇꯝꯗꯤ ꯄꯨꯂꯞ ꯂꯥꯡꯕꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯗꯣ ꯃꯣꯏ ꯅꯨꯄꯥꯁꯤꯡꯅ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯈꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯕꯣꯇꯜ ꯃꯈꯨꯝ ꯑꯗꯨꯗꯒ ꯃꯅꯝꯗꯣ ꯌꯦꯡꯁꯤꯔꯣ ꯑꯗꯨ ꯇꯦꯁ ꯇꯧꯁꯤꯔꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ
ꯍꯣꯏ ꯌꯥꯏꯅꯦ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤꯅ ꯍꯥꯏꯅ ꯑꯗꯨꯃꯛꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯅꯨꯄꯥꯉꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯥꯖꯥꯠꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯇꯖꯥꯠꯅꯣ ꯃꯣꯏꯅ ꯁꯤꯗ ꯏꯗꯤꯛ ꯆꯨꯔꯤꯁꯤꯕꯣꯅ ꯈꯪꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯆꯠꯂꯦꯀꯣ ꯆꯠꯂꯀꯥꯟꯁꯤꯗ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯑꯃꯨꯛ ꯂꯩꯔꯝꯃꯕ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯦ ꯏꯟꯗꯣꯝꯆꯥꯁꯤꯒ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯆꯠꯃꯤꯟꯅꯕ ꯏꯟꯗꯣꯝꯆꯥꯁꯤ ꯊꯑꯣꯏꯅ ꯑꯗꯨ ꯊꯛꯀꯦ ꯈꯣꯠꯀꯦꯅ ꯆꯠꯄꯒꯤꯗꯤ ꯃꯥ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯡꯕꯅꯤꯅ ꯗꯨꯀꯥꯟ ꯄꯔꯦꯡꯗꯨꯒꯤ ꯃꯌꯥꯝꯅ ꯂꯥꯡꯕꯗꯨꯗ ꯃꯥꯁꯨ ꯏꯆꯝ ꯆꯝꯅ ꯌꯥꯎꯖꯔꯨꯕꯀꯣ ꯑꯗꯨ ꯌꯥꯎꯔꯨꯕꯗꯨꯗ ꯆꯠꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯔꯦ ꯏꯟꯗꯣꯝꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯍꯣꯏ ꯗꯨꯀꯥꯟ ꯊꯪꯅꯔꯤꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯀꯥꯗꯨꯗ ꯃꯤꯒꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯏꯟꯗꯣꯝꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯔꯦ ꯏꯟꯗꯣꯝꯆꯥꯁꯤꯅ ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕ ꯈꯣꯠꯂꯤꯕ ꯍꯥꯏꯅ ꯍꯪꯉꯒ ꯑꯩ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤꯅ ꯈꯨꯝꯃꯦ ꯃꯌꯥꯝ ꯇꯟ ꯆꯥꯅꯔꯤꯕ ꯂꯥꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯦ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯁꯦ ꯗꯨꯀꯥꯟ ꯄꯔꯦꯡꯒꯤ ꯃꯃꯥꯡꯗꯨꯗꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯥꯅꯕꯝꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯁ ꯑꯩꯁꯤꯕꯨ ꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣই ꯆꯪꯉꯛꯑꯦꯀꯣ ꯃꯣꯏꯁꯦ ꯆꯪꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯐꯨꯕꯤꯕ ꯏꯟꯗꯣꯝꯆꯥꯁꯤꯗ ꯉꯁꯥꯏ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯌꯣꯜꯂꯤꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯅꯣꯏꯅ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯤꯁꯥ ꯆꯥꯒꯦꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯟꯈꯠꯂꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯃꯥꯒꯤ ꯃꯔꯥꯟꯗꯣ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯃꯔꯥꯟꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅꯒ ꯐꯨꯕꯤꯔꯕ ꯍꯥꯏꯗꯤ ꯑꯣꯛꯇꯕꯤ ꯅꯪꯅ ꯅꯤꯁꯥ ꯆꯥꯕꯤ ꯈꯣꯠꯄꯤꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯦ ꯏꯟꯗꯣꯝꯆꯥꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗꯀꯣ ꯃꯥꯁꯦ ꯑꯩꯅ ꯈꯖꯤꯛ ꯂꯥꯜꯂꯨꯔꯦꯅ ꯃꯥꯁꯦ ꯑꯗꯨꯃꯒꯤꯁꯨ ꯆꯩꯅꯥ ꯐꯪꯉꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯆꯩꯅꯥ ꯐꯪꯅ ꯃꯥꯁꯦ ꯑꯗꯨꯝ ꯈꯥꯡꯉꯦꯀꯣ ꯗꯨꯀꯥꯟꯁꯤꯗꯤ ꯐꯝꯗꯕ ꯌꯥꯗꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯥꯁꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯁꯤ ꯌꯧꯅ ꯈꯥꯡꯉꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯗ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯅ ꯀꯣꯏꯖꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯃꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯑꯗꯨꯋꯥꯏꯗꯒꯤ ꯗꯨꯀꯥꯟ ꯐꯝꯅꯔꯕꯅꯤꯅ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯀꯣꯏꯖꯕꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯌꯥꯗꯦꯅ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯕꯒꯤ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯕꯒꯤ ꯐꯣꯟ ꯍꯥꯏꯁꯤꯅ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯒꯤ ꯐꯣꯟꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯐꯣꯟꯁꯦ ꯇꯧꯔꯝꯃꯕ ꯀꯥꯟꯁꯤꯗ ꯑꯗꯨꯗꯒꯤ ꯅꯝꯕꯔ ꯑꯃ ꯌꯥꯎꯔꯝꯃꯦꯅ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯃꯨꯛ ꯐꯣꯟ ꯅꯝꯕꯔꯁꯦ ꯇꯧꯁꯜꯂꯒ ꯅꯨꯄꯤ ꯄꯥꯏꯔꯛꯑꯦꯗꯅ ꯃꯅꯥꯎ ꯅꯨꯄꯤꯅꯦꯕ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯀꯗꯕ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯤꯅꯦꯕ ꯅꯨꯄꯤꯁꯦ ꯄꯥꯏꯔꯛꯄꯁꯤꯗ ꯃꯥꯅ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯣꯀꯣ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯃꯥꯅꯀꯣ ꯑꯩ ꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯗꯨꯅꯤ ꯈꯣꯠꯄꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯈꯣꯠꯀꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯕ ꯌꯥꯗ꯭ꯔꯣ ꯈꯣꯠꯇ꯭ꯔꯣ ꯀꯥꯏ ꯏꯔꯥꯡ ꯇꯧꯁꯜꯂꯛꯑꯕ ꯃꯅꯥꯎꯄꯤꯗꯨꯗ ꯑꯗꯩ ꯃꯅꯥꯎꯄꯤꯁꯤꯅꯗꯤ ꯍꯥꯏꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝꯕꯅꯦ ꯁꯤ ꯈꯪꯕꯅꯤꯅ ꯑꯣ ꯁꯤꯁꯦ ꯀꯩꯅꯣꯗꯨꯒꯤ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯥꯒ ꯈꯪꯅꯖꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯕꯀꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯑꯗ ꯃꯥꯁꯦ ꯆꯣꯞꯄꯦꯗꯅꯀꯣ ꯑꯗꯨꯃ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯉꯥꯎꯁꯟꯅꯕ ꯍꯧꯕꯗꯤ ꯃꯣꯏꯁꯦ ꯈꯔ ꯁꯨꯝ ꯄꯨꯊꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯋꯥꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯋꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯗꯨꯀꯥꯟꯁꯤꯗ ꯂꯦꯡꯗꯅ ꯃꯤ ꯑꯃꯅ ꯂꯩꯔꯒ ꯐꯝꯃꯒ ꯄꯣꯠ ꯆꯩꯁꯦ ꯂꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯒ ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯗꯕꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯍꯥꯏꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯣꯏꯆꯠ ꯆꯠꯂꯦꯕ ꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯀꯣ ꯑꯇꯣꯝꯕꯤꯁꯦ ꯃꯥꯗꯤ ꯈꯔ ꯆꯥꯎꯔꯛꯑꯦ ꯍꯥꯏꯌꯦꯕ ꯈꯔ ꯆꯥꯎꯖꯔꯛꯑꯦ ꯃꯥꯗꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦꯕꯀꯣ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯃꯌꯥꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤꯕ ꯅꯛꯈ꯭ꯔꯕ ꯂꯝꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯝꯗꯨꯗꯒꯤ ꯊꯪꯅꯕ ꯂꯝꯁꯦ ꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯍꯥꯏꯇꯥꯔꯦ ꯕꯖꯥꯔꯗꯨꯗ ꯑꯩꯈꯣꯏ ꯚꯔꯥ ꯂꯧꯔꯒ ꯗꯨꯀꯥꯟ ꯐꯝꯃꯤꯅꯦꯕ ꯁꯤꯒꯤ ꯅꯛꯈ꯭ꯔꯕ ꯂꯝꯁꯦ ꯃꯄꯥꯁꯤꯅ ꯉꯥꯎꯁꯟꯅꯔꯒ ꯂꯩꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯉꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗꯕꯅꯤꯅ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯖꯔꯦ ꯑꯗꯨ ꯌꯨꯝꯗ ꯍꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯐꯝꯕꯁꯤꯃꯛꯇꯕꯨ ꯑꯃꯝ ꯑꯊꯦꯡ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯄꯥꯁꯤꯅ ꯁꯤꯁꯦ ꯀꯩꯝꯇ ꯎꯕ ꯅꯠꯇ꯭ꯔꯦ ꯑꯗ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯄꯥꯗꯤ ꯉꯥꯎꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ
ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯔꯒ ꯃꯃꯥ ꯃꯆꯥꯁꯦ ꯂꯩꯔꯒꯀꯣ ꯃꯄꯥꯁꯤꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯅꯤꯡꯗꯕ ꯃꯇꯝꯗ ꯇꯣꯛꯄ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯦ ꯅꯣꯡꯃ ꯃꯣꯏꯔꯣꯝꯒꯤꯗꯤ ꯐꯥꯝꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯐꯥꯝꯁꯦ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏ ꯀꯀꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯀꯀꯥ ꯍꯥꯏꯕꯗꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦꯕꯀꯣ ꯑꯗ ꯊꯤꯔꯕ ꯃꯇꯝꯁꯤꯗ ꯃꯆꯥꯁꯤꯡꯒ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯁꯤꯗ ꯊꯤꯔꯒ ꯍꯥꯏꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯐꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯤ ꯉꯥꯁꯨ ꯐꯥꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯉꯥꯁꯨ ꯐꯥꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯔꯦ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯃꯥꯅ ꯗꯨꯀꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯗ ꯁꯤꯟꯅꯔꯝꯃꯦ ꯑꯗꯩ ꯏꯃꯥ ꯗꯨꯀꯥꯟꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯍꯥꯏꯗꯤ ꯉꯥꯁꯨ ꯈꯔ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯈꯣꯠꯅꯕꯅ ꯃꯥꯁꯦ ꯆꯠꯆꯕꯖꯥꯠꯅꯤꯗ ꯑꯗ ꯆꯠꯆꯕꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯥꯟꯊꯣꯛꯀꯗꯒꯦꯀꯣ ꯍꯥꯏ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯁꯤꯅ ꯃꯥ ꯏꯟꯗꯣꯝꯆꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯀꯣꯏꯔꯕꯅꯤꯅ ꯅꯨꯄꯤꯁꯦ ꯐ꯭ꯔꯤꯗ ꯅꯨꯄꯤꯗꯣ ꯄꯨꯁꯟꯍꯜꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯃꯨꯡꯁꯤꯗ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯊꯣꯛꯀꯗꯒꯦꯅ ꯃꯥꯅ ꯈꯟꯕꯗꯒꯤꯀꯣ ꯃꯥꯅ ꯗꯨꯀꯥꯟꯗ ꯂꯩꯔꯝꯗꯦꯅꯀꯣ ꯃꯤꯒꯤ ꯊꯕꯛ ꯁꯨꯖꯔꯤꯕ ꯀꯣ ꯐꯥꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯖꯔꯤꯕ ꯏꯟꯗꯣꯝꯆꯥꯁꯦ ꯃꯥꯅ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯂꯥꯛꯑꯒ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯅꯪ ꯀꯥꯈꯠꯂꯣ ꯍꯥꯏꯔꯒꯅꯦ ꯐꯨꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯅ ꯐꯨꯔꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯔꯤ ꯑꯩꯈꯣই ꯐꯠꯇꯕ ꯃꯤꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯅꯀꯣ ꯕꯗꯅꯥꯝꯁꯦ ꯑꯗꯨꯝ ꯁꯤꯕꯤꯕ ꯗꯨꯀꯥꯟꯗ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧ ꯂꯩꯔꯤꯅꯣꯅꯅꯦ ꯃꯇꯝꯗꯨꯗ ꯐꯅꯦꯛꯁꯦ ꯈꯔ ꯀꯧꯇꯛ ꯁꯦꯠꯂꯒ ꯃꯅꯨꯡꯗ ꯂꯦꯡꯒꯤꯁ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯣꯠꯂꯨꯕꯒꯤ ꯆꯣꯠꯅꯀꯣ ꯀꯥꯈꯠꯂꯒ ꯃꯥꯁꯦ ꯊꯥ ꯑꯩꯁꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯒꯤ ꯄꯥꯡꯅꯕꯅꯤ ꯉꯥꯁꯨ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯅꯦ ꯆꯩꯁꯤꯅꯦ ꯄꯗ ꯀꯟꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯐꯥꯝꯗꯨꯒꯤ ꯃꯤ ꯑꯗꯩ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯌꯥꯝ ꯂꯥꯜꯂꯒ ꯂꯥꯛꯏꯕꯅꯤꯅ ꯃꯤꯁꯤꯡꯗ ꯀꯣꯌꯦꯡ ꯌꯦꯡꯕ ꯑꯗꯩ ꯀꯃꯥꯏꯅ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯔꯦꯗꯅ ꯑꯗꯩ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯏꯔꯣꯏꯅ ꯆꯦꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯆꯦꯜꯂꯒ ꯁꯥꯖꯩꯅ ꯀꯟꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯥꯟꯕꯤ ꯌꯥꯏꯑꯕꯀꯣ ꯃꯔꯝꯁꯦ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯗ ꯃꯥꯁꯦ ꯃꯄꯥꯝꯗ ꯆꯠꯀꯦꯅ ꯈꯟꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯨꯔꯗꯤ ꯈꯥꯏꯅꯔꯒ ꯂꯩꯇꯥꯔꯗꯤ ꯑꯩ ꯏꯆꯥ ꯑꯅꯤꯁꯤꯕు ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯈꯦꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝ ꯂꯝꯗꯝꯒ ꯑꯗꯩ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯒꯗꯤ ꯈꯦꯠꯅꯔꯤꯕꯅꯦꯕ ꯁꯦꯡꯅ ꯃꯄꯥꯝꯗ ꯍꯜꯂꯒ ꯃꯆꯥꯁꯤꯡꯁꯦ ꯌꯣꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯃꯤ ꯑꯣꯏꯅ ꯁꯦꯡꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯒ ꯂꯩꯔꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯏꯁꯨ ꯈꯨꯒꯅꯤꯅ ꯃꯥꯁꯦ ꯀꯌꯥ ꯆꯤꯛꯇꯅ ꯈꯥꯡꯈꯤꯌꯦ ꯑꯗꯨꯝ ꯈꯥꯡꯉꯦ ꯁꯤꯗ ꯃꯆꯥꯁꯤꯡꯗꯤ ꯑꯗꯨꯝ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯦꯀꯣ ꯑꯗ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯃꯥ ꯍꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯀꯣ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯕ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯒꯤ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯕ ꯅꯨꯄꯤꯗ ꯊꯥꯗꯅꯕ ꯄꯩꯁꯥꯁꯦ ꯂꯩꯔꯛꯇ꯭ꯔꯕ ꯃꯥ ꯏꯟꯗꯣꯝꯆꯥꯁꯤꯗ ꯐꯨꯔꯛꯑꯔꯣꯏ ꯑꯗꯒꯤ ꯉꯥꯡꯉꯛꯑꯔꯣꯏ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯅꯔꯛꯑꯅꯤ ꯈꯪꯕ꯭ꯔꯥ ꯑꯌꯥꯎꯕ ꯄꯩꯁꯥꯈꯩꯁꯦ ꯁꯤꯒꯤ ꯄꯩꯁꯥꯈꯩꯁꯤꯅ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯉꯥꯎꯔꯨꯗꯣꯏꯕ ꯁꯤ ꯃꯇꯝꯗꯅ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯁꯦ ꯐꯨꯕꯤꯗꯣꯏꯕ ꯏꯟꯗꯣꯝꯆꯥꯅꯗꯤ ꯑꯗꯨꯝ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯖꯈꯤꯕꯅꯤನ ꯃꯥꯁꯨ ꯑꯋꯥꯕꯗꯣ ꯈꯥꯡꯉꯒꯦ ꯌꯥꯎꯅ ꯈꯥꯡꯈꯤꯕ ꯃꯉꯣꯟꯗ ꯐꯨꯔꯦꯅꯀꯣ ꯈꯥꯝꯕꯁꯦ ꯃꯉꯣꯟꯗ ꯐꯨꯔꯦꯅ ꯈꯥꯝꯃꯨꯕ ꯃꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯅ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯕ ꯏꯟꯗꯣꯝꯆꯥꯁꯤꯗ ꯃꯉꯣꯟꯗ ꯐꯨꯕꯤꯔꯦꯀꯣ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯅ ꯈꯥꯝꯃꯨꯔꯦ ꯃꯅꯥꯎꯄꯥꯁꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯈꯠꯅꯕ ꯑꯗꯒꯤ ꯃꯃꯥꯁꯤꯅꯀꯣ ꯃꯅꯦꯝꯄꯣꯛꯁꯤꯅ ꯈꯥꯝꯃꯦ ꯃꯅꯦꯝꯄꯣꯛꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯑꯗꯩ ꯈꯥꯝꯕꯗꯒ ꯃꯣꯔꯥꯅꯒ ꯍꯥꯏꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯣꯔꯥꯅꯒ ꯊꯣꯝꯃꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯦꯝꯄꯣꯛꯁꯦꯀꯣ ꯃꯈꯨꯠꯀꯁꯦ ꯇꯦꯛꯑꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯀꯤꯖꯕꯗꯣ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯑꯐꯕꯔꯣꯝꯗ ꯁꯥꯊꯤꯔꯗꯤꯐꯕ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯦ ꯐꯠꯇꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯄꯥꯟ ꯂꯩꯇꯕ ꯅꯨꯄꯥ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯀꯣ ꯈꯪꯅꯕ ꯍꯧꯔꯛꯏ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯛ ꯂꯥꯎꯔꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯤ ꯑꯃꯇꯕꯨ ꯂꯩꯔꯗꯤ ꯄꯥꯟꯖꯔꯒꯦ ꯅꯨꯄꯥꯁꯦ ꯑꯃꯇꯕꯨ ꯂꯩꯔꯗꯤ ꯄꯥꯜꯍꯧꯔꯒꯦ ꯍꯥꯏꯗꯤ ꯂꯤꯔꯒ ꯄꯩꯁꯥꯗꯣ ꯇꯥꯞ ꯇꯥꯏ
पायर लेरगा पांदो मतमदना पालहौद्रे हाइदि मागी इमुंगदुगी चित्रगुप्त्र येंगदना कराइदेगी पैसा खोंगटलगा कमाइना पैसा पाइसिगेना थिगटलगा लेरिङैदा मयुम पालहौदबि लेसाबिसिमा कोइराबा सिना कमाइना थेंनगे हाइबा मतमसिदको सुम wari libirakpado ko aingonda wari thabirakpasida sumaina thengnagi haye noma khogi indomchai nupa sida madi ngausanabani na koi dukan daga koi cha raga chatpa matam sida ko khogi kumai haram topa matam sida dukan dagi mana kwa chaba sida kwa marum haide kwa tapi badi marum dagi yam keraga haidar yam keraga irang puraga asamtang pharadi pakhang masabu oireju amaborju yagadi maje pakhang bage di khalam gane be ihan han batako amatangbu pharadi kaina khanjaraga ko koi irang toroga leibase hadi sona kangi dum sai nupa di nupi uba yaba natido nupi gi inge irang di madi loin khangabani madi chimpha purabane tasengna harabada ade si di yani khanbade koi phone number se lawre sigi matam sidadi koi phone tholaba matam dani bako phone thole phone number se lawraga koinaraga moise nungsinabasta kogi laisabi aribi na su loin thigatle sigi mise kogi karamba nupa no kamain tawbano na loina thigatle adagi magi machanupi lei ko indomsa sigi nupa sigi machanupi lei adagi leise koi mayum palaba haidi mayum panjari bani misu adi managa koi thi gatlaga haidi magi araiba maral mathumje sum thadaba hawrak pai tare ne sum thadaba hawre aduga nupa sisu ko hoji indom sagi nupa sisu masu thabak manam subana dum pesa leitre bine pesa chilakwa matam da sumana koiriba leisabi aribi se mana ka pesa ga sum pirak pasida mangon doine lukhraba chung ngauzaraba hai tare ne pesa achin badu pira abani namadi indom sasi pura karim toina uraktabado ko sumai tawre aduga noma ko indom sasi atuki mate yam thina phubi bani mamang masing khangdana phurabane badu sigi numisida ko sining sita hinghoba ido si khuphu sida sidana mu kamaina tawge haba matam sida mogi farm lei haba ko mogi farm se ka thangnaba farm su leiba farm sida mogi yum saraga oina khoi ahal ani se yum saraga oina leijaraba ko yum oina farm sida prak leiraba sida mi mayam ge koi chak chanabam koi farm da nong phadoka kummaga chak chanabam hek oi adagi sum punba moiba kumai harau matam no koi seng hanga bye new year daga sak chanabam hana oi basida sigi matam sida nupi se lakan leisabi aribi se lakani haibagi pau sidi indom sasina khangaba ko indom sasina khange adagi magi nupa sisu ko masana na thokre phamlom da chatkre leisabi aribi sina kari no poraktana koi hojiki moga pham thangnariba ahansigi imusita thongdana thaktana chare indom sadi somna kanda thawai se ma nungaitana ma se khanga leire tu phare mana dum torla banina charger na ma khallaga dum leire ko de khallaga leiraga sum halakadra khallaga ahingse tumba yadre indom sase ma kappe lona kappase maga machanu pisika tumina banina machanu pisina khange mama se lona kappe habse machanu pisimi lesabi pungkak phajara lesabi masa phajara abane ko ma nungaitre ma se lona kappaga ma se koi no ngam phung torpa saise ma hogale haidi indom sasina khalli jina nupi du bu chenjala aba chala chenjala ga nai kamai toba haidi nupi ma pusala ba bijibu kamaina leidoino natra adi karai de leiba di parju patazu nupa mana ko yumbal minaraba nupa mana mana taba atopa nupi ma pusala ba bijibu karamba nupi obigi thamoina no ba nungai do shi nungai bam sulai leite khangbra hat ke phawna khandoine ba ko mase dumaina chenjala ba jala na mase pakhatna ko moina haidi chaksa nariba mafam chaksa pham de ma chatle adagi dauna yarisu thong du hangaga leirami haidi ngasai ahal jing du di hoganara leirami adu mana prap changa kangan se haidu urako ma kangan haidu kansa indom sasi du paji ga ngasai leisabi aribi du dum leirama mase thammoi sida haidi nahangai na habit ubani tasena haraga mitna pura urubana te nakong na tabani khotbani hairap khangbani ubani
ꯄꯨꯔꯥ ꯐꯖꯗꯕ ꯃꯑꯣꯡꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯥꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯃꯥꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯒ ꯃꯥꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯝꯃꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯀꯣ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯇꯝꯕ ꯃꯥꯁꯦ ꯀꯞꯄꯦ ꯃꯆꯥꯁꯤꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉ ꯂꯩ ꯃꯃꯥꯒꯤ ꯃꯇꯧꯁꯦ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯂꯩꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯊꯣꯡꯒꯅꯤ ꯈꯣꯠꯀꯅꯤ ꯈꯪꯗ꯭ꯔꯦ ꯃꯥ ꯃꯃꯤꯠꯇꯨꯗ ꯁꯪ ꯁꯪ ꯎꯔꯒ ꯂꯩꯔꯦ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤꯀꯣ ꯈꯜꯂ ꯍꯤꯡꯉꯀꯥꯟꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯅ ꯐꯠꯇꯕꯒꯤ ꯆꯥꯡ ꯑꯁꯤꯕꯨꯅꯦ ꯃꯥꯅ ꯂꯥꯛꯑꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯌꯨꯛꯇꯅꯤꯗꯅꯀꯣ ꯏꯟꯗꯣꯝꯆꯥꯅ ꯐꯥꯔꯨꯏꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯜꯂꯛꯑꯒꯅꯦ ꯍꯥꯏꯗꯤ ꯏꯟꯗꯣꯝꯆꯥꯁꯤꯗꯅ ꯁꯣꯔꯒ ꯆꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯕ ꯊꯣꯡꯒꯥꯁꯦ ꯂꯣꯟꯁꯤꯜꯂꯒ ꯐꯨꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯦ ꯑꯗꯩ ꯐꯨꯕꯁꯦ ꯍꯦꯟꯗꯣꯛꯑꯒꯀꯣ ꯑꯩꯈꯣꯏ ꯃꯨꯛꯅ ꯈꯣꯠꯅ ꯈꯔꯗꯤ ꯇꯧꯔꯝꯃꯅꯤ ꯐꯨꯅꯕꯅꯤꯅ ꯅꯥꯕꯅꯤꯅ ꯕꯥꯏꯗꯤꯡ ꯇꯔꯥ ꯑꯩꯈꯣꯏꯒꯤ ꯕꯥꯏꯗꯤꯡ ꯇꯔꯥ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯕꯥꯏꯗꯤꯡ ꯇꯔꯥ ꯊꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯐꯧꯅꯕ ꯊꯝꯕꯁꯤꯅ ꯕꯥꯏꯗꯤꯡ ꯇꯔꯥꯁꯤꯅ ꯃꯉꯛꯁꯝꯁꯤꯗ ꯌꯦꯠꯁꯟꯕꯤꯔꯕꯀꯣ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯩ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯈ꯭ꯔꯗꯤꯀꯣ ꯄꯥꯈꯠꯄꯗꯤ ꯃꯣꯏꯅ ꯊꯣꯡꯁꯦ ꯊꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯥꯎ ꯅꯨꯄꯥꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯄꯥꯁꯦ ꯁꯤꯁꯤꯅ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯠꯇꯦ ꯈꯪꯉꯦ ꯑꯗꯨ ꯃꯣꯏꯁꯨ ꯊꯑꯣꯏꯅ ꯑꯣꯟꯁꯤꯜꯂ ꯈꯠꯅꯕꯗꯤ ꯀꯤꯖꯕꯒꯤ ꯃꯥꯅ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯒ ꯈꯥꯝꯅꯔꯀꯥꯟꯁꯤꯗ ꯃꯉꯛꯁꯝꯁꯤꯗ ꯕꯥꯏꯗꯤꯡ ꯇꯔꯥꯒꯤ ꯃꯃꯤꯁꯦ ꯇꯥꯏ ꯍꯥꯏꯕ ꯑꯗ ꯈꯤꯇꯪ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯁꯤ ꯌꯧꯅꯐꯥꯎ ꯐꯨꯏ ꯍꯥꯏꯕ ꯃꯥꯅ ꯑꯗꯒꯤ ꯑꯗꯨꯝ ꯈꯥꯡꯉꯦ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯒ ꯀꯣꯜꯂꯒ ꯀꯞꯄꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯋꯥꯕꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦ ꯄꯨꯟꯁꯤꯁꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯃꯥꯁꯨ ꯍꯟꯗꯦ ꯃꯥꯁꯨ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦ ꯃꯥꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯃꯥ ꯇꯣꯛꯈ꯭ꯔꯣꯗꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯒ ꯑꯗꯨꯃꯥꯏꯅꯒ ꯐꯖꯅ ꯍꯤꯡꯃꯤꯟꯅꯔꯕꯗꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯅꯨꯄꯥꯁꯦꯈꯤꯇꯪ ꯅꯨꯄꯥ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯕꯖꯥꯠꯅꯤꯗ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯑꯗꯨꯝ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯇꯩꯁꯦ ꯃꯥꯁꯦ ꯕꯣꯠꯀ ꯂꯦꯞꯄꯦ ꯍꯥꯏꯕꯀꯣ ꯕꯣꯠ ꯂꯦꯞꯄ ꯃꯇꯝꯁꯤꯗꯅꯦ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯩ ꯆꯤꯅꯤꯗꯒꯤ ꯑꯗꯒꯤ ꯑꯂꯨꯗꯒꯤ ꯆꯦꯡꯗꯒꯤꯒ ꯊꯤꯟꯕ ꯂꯥꯛꯏꯕ ꯍꯥꯏꯁꯦ ꯊꯤꯟꯕꯒ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣꯀꯣ ꯁꯤꯁꯦ ꯅꯣꯏ ꯅꯄꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯅꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯨꯗꯅꯦ ꯃꯥ ꯃꯁꯛ ꯑꯍꯥꯟꯕ ꯎꯕꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯗ ꯃꯥꯅ ꯇꯤꯡꯉꯛ ꯃꯥꯁꯦ ꯂꯣꯟꯅ ꯌꯦꯡꯉꯒ ꯃꯥꯁꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏ ꯆꯦꯜꯂꯦ ꯍꯥꯏ ꯃꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯂꯥꯛꯍꯧꯋꯤꯉꯣ ꯍꯥꯏ ꯑꯗꯣ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕꯀꯣ ꯏꯟꯗꯣꯝꯆꯥꯁꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯀꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯑꯗꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤꯔ ꯃꯧꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯃꯥꯏꯗꯤ ꯌꯥꯝ ꯈꯨꯏꯔꯦ ꯑꯗꯣ ꯃꯁꯥꯏꯗꯤ ꯀꯛꯑꯦ ꯍꯥꯏ ꯏꯄꯪ ꯄꯪꯒꯩꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯆꯥꯡꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯀꯩꯅꯣ ꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯨꯍꯣꯡꯈꯤꯕꯁꯦ ꯃꯣꯏꯗꯒ ꯆꯠꯁꯟꯗꯅ ꯑꯗꯒꯤ ꯆꯥꯛꯀ ꯆꯥꯗꯅ ꯑꯗꯩ ꯄꯩꯁꯥꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯌꯥꯅꯕ ꯏꯃꯨꯡꯁꯤꯗ ꯂꯥꯛꯅꯕꯁꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯗꯔꯦꯀꯣ ꯃꯥ ꯐꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯣꯅ ꯑꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯅꯨꯡꯁꯤꯅꯖꯔꯦꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯣꯡꯃ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯀꯣ ꯑꯗ ꯃꯄꯨꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯄꯨꯁꯤꯅ ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯧꯔꯦ ꯃꯣꯏꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯐꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯃꯁꯦꯟꯒꯤ ꯑꯉꯥꯡ ꯉꯥꯛꯇ ꯀꯣꯏꯅꯕꯗꯣꯀꯣ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏ ꯃꯄꯨꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯥꯅ ꯅꯣꯡꯃ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯪꯉꯨꯕ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯧꯔꯦ ꯍꯥꯏꯌꯦꯕꯀꯣ ꯀꯧꯔꯛꯑꯒ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨꯅ ꯍꯔꯥꯎ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤꯅꯀꯣ ꯄꯨꯄꯨꯗꯨꯁꯨ ꯅꯨꯡꯁꯤꯕꯗꯣ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨ ꯍꯥꯏ ꯃꯄꯨꯁꯤꯅ ꯅꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯅꯪꯒ ꯑꯩꯈꯣই ꯅꯨꯡꯁꯤꯅꯩ ꯍꯥꯏꯀꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯨꯅ ꯆꯩꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ
haidi pamde habdo mongoda hair ineba ade ma numit yam kappe ai ikai sabado ko leisabi pharabani hoi matamduda koinabado thungnaba yai thungnadaba yai ko adu ikai gi bai tare nushinajarido mapagi haktaktagi ko mapagi lichatto pamdabani na ko mongoda su ikai bdo nangi do kuisu koinagi tre do idum toknagre hai minasu usitte hai ko mapa mathong chadabagi machabu kanana usit pidoino natra aduki matik nungaite ai sidagi sum nungaitaba sum hengkale mapa sina ko phattaba se sum kuira ga pharakadra sum hengkalakpa adagi mama da phuba ka se chumna phudaba phamung phanung nang imung sida leiba yaroi khotpa yaroi kainaga khoi phamung phanung ga singthokpi mama tummaga leijariba indom sa se ko tummaga leiriba indom sa se hojiki indom sai ni pasina le pammaga sor jingaga dum branglaw lang thorokpi churing khas lang thorokpi man hipnariba phamung kangthong se chingthokpi maiga thadokani kan hek tawbi sumaina dum tawbi re mangonda ko tuki matik nungai thaba sima su leire ko mana atuki matik thina otbagi changse ade madi ngasagi leisabi do paisa paibani adu pusalakpa yanaba adum holiba janida macanu pinasu khamdi khame togano khotkano na do hojiki dum sagi nupa se ma macajindadi phude haiba macajindadi nongta jaiba khotpa se tawde haiba aduga khoi hojiki dum sai macanu pise ma se khara lang e haiba ko haidi sum inkalaba matam gi irang langba khotpa leidana indom sana yam chai hai indom sa sina nangsu na pagili chat loroge haira mi na kari haina gani khona gani haidi macana piduna soi khotto di mapagili chat lorini kholini na yam pakhatchabado ko aduna mina noida ngangani duna khara ingna tamna leyo na masasi tabo ngange haiba do masasi su saujade haibo haidi mapagi mong matawdo khangbadina adum masu saudi hai dagi nongmasu phanam ahal oiraba matamni hai ko sisna gi nupi amu atopa oidoini sisna kamain tawge haiba matam sida nongma ahing halaktaba sida karai chatluge na hairaga thaba ama chalubani kholubani khumme ko khumba matam sida indom sasina magi indom sagi nupa se phi suba receipt ama thengna kai gi receipt no ni yang kan koi hotel da leiba gi receipt oiramba ada sigi matam se machanu pistem chawrabani ko leisabi pharabani ada yenga kan sida receipt se kai gi receipt no na hange sida ngra hotel changu pura hangi dum sas ang changu hotel da changa kai no ahing halaktri din ha ngrang ni ngawmal da na dum hotel dum tumme na khumme ko idum sas o ha tham de machanu pisina mapagi phone se phakpa kan sida ko nupi ji ka selfie to hai tare ne selfie chamcham na dum koi hotel manung du da koi selfie to photos yarama ba indom sasida ko macana pisina ko macana pisam songni ga hai ima se yengo ngrang ne nangi nupa sina ne mamanaba mayam ga ne yu ngaur ga ne hotel da hile haidana tu magi ne mamanaba tu sini selfie to sini hai photo si yenghali macana pisi chakpa heman bagi yenghan bai tar mapan to ibli chache ma sunya ya ning ta bai chakpa heman bagi yenghan ba mama sina phare tawja sanoi be ma hengwai khara le hanjarak seni di hai adu mapi irade cheli machagi mamangda ma nungai tabado uthok tabai tar tuki matik nungai taba khoi machan pise ma se matamgi matungi ne ma su mayum pale ma se khoi luhonga ga leire luhonga mayum pa mi sam kamai tawge haba matam se mane luhongba matam se ne hojiki mapana koirba khoi leisabi eri bise sisna adu leibirake ada leibirake sana sabirake kaneta madi yana bam tawre haba imung sida changba yana ba hojiki nupi sina hai nupi indom sagi macha nupi sina ko hai ai kemta pamde imana happy bas nei pele nangna hapadu pudoi sarupudi ai luhongoi happy gano man sikang khanga ga ko adum hap dai mama na happy ba khra ma luhonge adum magi na laibak phabana magi mapura ba se yam phai imung manung su yam phai hai ba ko masu yamna khogi matam chap char kan da luhong ba din natte hai masu imung da tori myam do chum masu khra angang oina dum luhonge ba ko yam kan angang din natte ma se chengna hairaga yam chahi 13 13
ka swaidagi yum panthokpadi natteba adum khitangdi naujariba haitarene khitang leiba yariba adubu mapagi lichattuna ko mangonda mayam warakpado ko aduna masu khitang mantha ingba oina yengba jani da mamagi matingsu pange na khalamgani sumaina macha mayum pala phauda hande ko de handabadagi mase khoigi mirole ko indomchagi macha nupi se mase mirolaga khoi meaning kumbagi leiba matam haitar leiringai matam sida kamaina tauge haiba matam sida machana meaning kumabani na mama se masagi nakta leiraga seva sebi tawidana sigi leiringai talak sida khoigi leisabi aribi se laksalaba kansidane khoigi sigi mamang ai wari ama kharasi tharame hamjarake leisabi aribi se ko nongmasu mana haidi haujiki machibana ani sina pungkak chawringai gi matam se ko sida leirane na lakpa sidagi haujiki indom sagi machana bi sinsina ne asapoka mayam leire hayabko adumade asapoka du lodi sumaina hay nangna khoi imung dek leiraba aidi sini na hay indom chai machana bi sina adumain tawbode angang jina si yorodi yaroi na ko mapa sina leisabi aribi se thindoki bai tare adusum thindokredana te adui matung neba hojik mana luhonga kansida meaning kumaga mama na magi seba tawringi sida changsalaise kyam ngamge da leisabi aribi duna mama sina lakkan sida hogi ipan mi sida laaga napado ko indom sa sina laaga napado ai laksaram sida napado nupi amadu su laauraga somna kanda nangi ipangi kaigi lang khotana tawgadabsida mana somda anobi sadana chak ensang kanna thongmina hori leisabi aribi duga saka thongdana khotana prakmatei manamagi typeta chaksangduda punna lehawi ai ima yengba ngamdadana sida lakcharabani na kappe machanupi gi manak sida laga tuminna pawsi tamaga matamduda machanupi se maining kumabane tasengna migi nauriba matamduda ko mamaduna kappaduma nungaite mapagi lichatse ko mana khangibse ko nangse age apok ipower suna muktang de kaina khanmadu singaga leibudu leire ada sigi matam sida mayambasiti dum haidi mana kitang naunaga yumpale mayambasisu yam kana lidri haiba haidi apopa mapamangna nupi mapusalaga dumai tawbaduda mayambasisu am nungaitraba haitare mayambasina saroga thole da mayambasina machanupi sida phone tawram hai mama sidi phone paideba indom sa sidi phone paideba ko indom sa sigi machanupa ahanjina indom sa sigi machanupi sida phone tawre machanupi mingse kauraga ai yum sida leiroi babana tawriba mose yaningde ai taseng ai dum haisarage ko ai naharon changaga ai khot baba sai choiduna hatokani gan haibai thamoi da duki matik pienda vai thai mi masa pakhang pharabaduda khogi nupi pusalaga kena dana khotana leibadi mi gi thamoi da duki matik sokpodu hangoi ba tukatchaba nangse aigi taseng harga nangse aigi ipane haibada tukatchai badu yoraba da yengo macha mana mapa mabu hat kyaibagi thakto jinsida hailabase kyam yamna phatrabano do phatreba ko adumaina haibasida machanupi sin angang ioi ko themjalle hai maju parju patoju yumama palabanina dada nang adumain tawgano sauningbodo payam phado imaga aigagi khallo babana adumaina ngaro leigre imaga aigagi di nang natana kana leirige nang adumain tawgano kapyai mi noringai matam samana kappaga themjalle hai adudagi mayambase khogi maboida haitar mamagi mapam sida ko leihalle mase yumda changaktre matam khra chigi matam sida sumu mapamgi khogi indom sagi mapangi mi se kanam leitaba nupa sing amata leitaba khoi leigidaba oi bhai tar adagi indom sagi mapamgi deba karma se hojiki indom sai nupa sin nongmata chatpi gidre usitabagi changse haibadi nangonda ina lale haijahanba imungduda ina changgadaba natte kaina gane khogi tasengna khoi leitaba makubok leitaba adagi mabai leigitaba kaida khonggunga tabiba janati manami usitabagi chang phattabagi changse adum leire ade mase yumjeng babaudi adum leirame bako indom sase masana pimnakta aduma ai hallage da hanba kanstadi khulai sabi aribido adum leiramdre hai mase
ꯂꯩꯔꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯍꯜꯂꯛꯀꯅꯤ ꯈꯪꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯂꯩꯔꯛꯄꯗꯣ ꯇꯟꯕꯒꯤꯔ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒꯤꯔ ꯑꯗꯨꯝ ꯇꯟꯗꯅ ꯃꯥꯁꯦ ꯍꯟꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀꯣ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄꯗꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯔꯗꯤ ꯍꯜꯂꯦ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯗꯤ ꯐꯠꯇꯦꯕꯀꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯀꯩꯁꯨꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯏ ꯃꯃꯥꯅ ꯌꯥꯝꯅ ꯋꯥꯈꯤꯕꯗꯣꯀꯣ ꯏꯟꯗꯣꯝꯆꯥꯁꯤꯅ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯃꯆꯥꯁꯤꯡꯁꯤꯅ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯄꯥꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯅꯨꯡꯁꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯍꯥꯏ ꯃꯣꯏꯅ ꯅꯨꯡꯁꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯃꯥꯁꯦꯅ ꯑꯗꯣ ꯑꯩꯅꯀꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯁꯤꯅꯀꯣ ꯈꯖꯤꯛ ꯈꯛꯇꯅꯤ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯥꯕꯤꯔꯛꯄꯅꯦꯕꯀோ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤꯀꯣ ꯈꯖꯤꯛ ꯈꯛꯇꯅꯦ ꯁꯤꯗꯒꯤ ꯍꯦꯜꯂꯕ ꯃꯌꯥꯝ ꯑꯃꯅꯦꯅ ꯍꯥꯏꯔꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯕꯨ ꯐꯠꯂꯔꯣꯏ ꯌꯥꯎꯅ ꯐꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯅꯦꯔꯦꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯏꯟꯗꯣꯝꯆꯥ ꯅꯪ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯂꯩꯔꯤꯅꯤꯀꯣ ꯂꯥꯟꯗꯕꯅꯤ나 ꯑꯗꯣ ꯅꯆꯥꯁꯤꯡꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯀꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅꯀꯣ ꯑꯗꯒꯤ ꯅꯁꯨꯁꯤꯡꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯕ ꯆꯍꯤ 109ꯗꯣ ꯄꯨꯟꯁꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣꯅ ꯅꯦꯔꯦꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ